Hello, I giving Boboy na may rakpam. Nahanam pumas di sorgi wapaw ta na bagida maglak piba ang sige magkatagachari. Agi prathna di nahak na takdir ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba ehak na nahaki na pamda noluk choning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching ba singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching musing buhay hinanong siba, at quite maruoy na, isuri matik mga na magtihing ba punsi da chakot pa adu, eki prathana ni. Ibang umaki wapaw, taminas. Adum gi Bible sing adu ha loinana Mark pandu tara pada tara tay tara ni thoi phau thang dok pi Mark chapter 10 verses 10 to 12 Sure you wine pumas mato asigumna idanli Yumanung da mahaki sebok na mangonda masigi maramda mug hanglamay Maduda mahana mo ko'y dahay ki. Kana gumana mahaki nupi bu kainaraga atopan nupi ama bu laura pati. Mahana nupi adu ki masakta lana bagi tabag taura pani. Adu nupi ama mahaki mapuro bu kainaraga atopan nipa amada mayum pala pati. Nupi adu nipa lana pani. Masi surgi wahay ni. Pratna tau si surgi matingis. Paisor. Ekoigi mang datado ng layer ba ki wahi si. Prabhu sandok pa daluba. Tamoy kaini ngay oiba. Nadugi pa lai daba hiram maman. Prabhu har ba ki Wahai sina tak liba se maik sina khang na bidum ta aikoi na ki mating adugi matik mathau tai rumar ma sina ha ki musunga ki thawai sim boi akan mathabak subi badugi mating ni ziri thabak thogat pi Rubai koi wakal khuding maksing na ha ki wahai gi tambi ba sigi makha pon jabadai khak mating pangbi Rubadugan na nagi prathana amasung non sabadudi. Prabhu nahaki aningba asida uthokraba asigi matung iloidoba. Amasung bas laikraba imungunung sing. Amasung orakadaba lakadaba imungunung khuding magsing ado ipa. Kaina bagi chay thenga sidagi bungo nahak na kanbi amasung thokan bigana. Adu hiram masida nahak na hai bibadu makes na khang na bagi damagta khaangheibaga na ekoi punsi chang yengjabada ekoi isa gi imung sing chang yengjabada isa gi thamoy chang yengjabada na ki wahi sibu musung wapaw sibu sisnabi Prabhu kibina chana pa Christ saktam don thokpi na ki wahi sigma pa Prabhu mateng pangbi ta na bagi damagna kong kana na bagi damagna wakang Losunjana vidam ka thamo ibungon hak na ikoy pinabi. Kuy mo na hakim at mga agad mag Jesu Christ gim ni zirbani. Amen. Ngasig nung dekon yung minagdaro ba jaga sa kun mamangin ng masing na inabahaw kraba kain na bagi wahang adugi ani subatang kak ni. Sila na usang harba ngasig nung bitay koy na tami nagadaro ba musong na inamin nagadaro ba jaga sa Aruba aduga tharang taw matam da su wakhal yamna yangdaba aduga wahang na thanba jaga amane eha kidamakte oina su tharang taw matam da luna thokpa jaga aduga thamoi kaiba jaga aduga ehak na wapaw se thaurang tawringai matam khuding ehak ki prathna de Prabhu asigumba thamoi kainingai oibase aikhoi gi singlup ta thokan bigana adu ehak ki prathna ne
ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩ ꯏꯁꯥꯒꯤ ꯏꯃꯨꯡꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯗ ꯂꯩꯈ꯭ꯔꯕ ꯑꯃꯁꯨꯡ ꯂꯩꯔꯛꯀꯗꯧꯔꯤꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯃꯁꯨꯡ ꯇꯥꯔꯛꯀꯗꯧꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯌꯥꯡꯕ ꯑꯩꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯂꯣꯏꯅꯃꯛ ꯍꯩꯔꯦ ꯑꯩ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩ ꯃꯉꯥꯏꯔꯦ ꯁꯦꯡꯕ ꯑꯃꯁꯨꯡ ꯑꯩ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯒꯤ ꯂꯥꯛꯀꯗꯧꯕ ꯇꯝꯕꯤꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯇꯝꯕꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯣꯏꯐꯝ ꯊꯣꯛꯄꯗꯨ ꯌꯦꯡꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟ ꯍꯧꯕꯗꯒꯤ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯑꯗꯨꯗ ꯀꯟꯊꯤ ꯍꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕ ꯂꯨꯍꯣꯡꯕꯒꯤ ꯈꯨꯗꯣꯜꯁꯤꯡ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯉꯥꯛꯄ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯕ ꯂꯨꯍꯣꯡꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯁꯦꯝꯒꯠꯅꯕ ꯑꯃꯁꯨꯡ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯍꯟꯕ ꯋꯥꯄꯥꯎ ꯑꯗꯨ ꯑꯣꯏꯕ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥ ꯑꯃꯁꯨꯡ ꯑꯁꯥꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯟꯗꯨꯞ 10ꯒꯤ ꯄꯗ 1ꯗꯒꯤꯅ 12 ꯐꯥꯎ ꯄꯥꯕ ꯃꯇꯝꯗ ꯑꯆꯧꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯉꯁꯤ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯛꯀꯦ chapter 10 verse 1ꯗꯒꯤꯅ 12 ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯆꯧꯕ ꯋꯥꯔꯣꯜ the main idea Jisugi asengba sebokna karigidamak Jisugi asengba sebok haibano luhongbagi punsi mate menaugi punsi luhongba bhap takadauba maong asisu Christagi tung inba sebok amagi punsi adugi manungda oigedobane akhoi du mamang nomajine takre Christian obana tonganba ma luhongbana tonganba ma hakchangi punsina tonganba ma thawagi punsina tonganba ma adugi khaidoknaba adu isorgi wahai na bible da tambiba ude chumde o thawagi punsina iduga hakchangi punsina natte no mapuroiba oigedoribadunassu Jesu Christagi tung inba mapuroiba nupi oibadunassu Jesu Christagi tung inba nupi right so luhongbagi tambibase Christagi tung inbagi manung chale so aduna kari main idea mapumoy warol Jisugi asengba sebokna punsi chuppagi oiba luhongbagi waleppa aduda thajaba yaba oigani amasung madubu sengna thamnaba khaangheibaga loinana hotnagani a true disciple of Jesus will remain faithful to the lifelong covenant commitment of marriage and persevere in keeping it holy that's the one big main idea of chapter 10 verse 1 to 12 adana mamangi majin ekona u yengkhibado karina isorgi Laisemba hoba dagi hauraga isorna luhongbagi damak langkraba thaurang amasung mahaki aningba dune aduga haibadune Jesu Christ na Pharisee sing aduda magi sebok sing aduga mi sing aduda tambikibadu mane Pharisee sing aduna lakhibadu karino anisu wanon bandu kunga mari pada amadagi mari phauba adu makoi wakala lan na thazaraga haibadu lan interpret tawraga adugi matugina Jesu Christ gi matangda wang hangaga mabu changi jenabgi damak lakhibane Maramdi makoi masamang na sumakoi pabado kumsanabagi damakta anis buwailon gi pad kun mari gi pad amadagi mari phawbadu sisinaraga makoi papsing kupselle nupi sing kainei aduga amuk nauna apama nupi sing lowe right adubu Jesu Christna haiba makoi na lana thazariba adugi matang hena mayek sing Jesu Christna tambi kari hai karigi damakta adugi yabiba do ari bola nabagi matanda mausina tambiram lino maramdi makogi akan mathamoina maram moiraga because of the hardness of the heart because of men's sin mebagi pap na maram moiraga adu yabi kibni adu haibadu isorgi design natte isorgi aning ban natte luhongbagi damakta maramdi isorgi luhongbagi damakta oiba isorgi aning ba adudi punsi chuppagi oiba lengdaba walem nabani it's permanent aduga hairibase Jesu Christ tambiba aduga matungina ma kari chale Genesis ta right taibang pan ba hawu matamda kramani isorna luhongba hodopigi haina haibida maramdi luhongbase isorna hodopane samasa natte taibang pamana natte nupa amag nupi manusinabaги maramna tholokpa natte isorna hodokhibane adugi matungina luhongbagi mapu oriba isor aduna karam haina luhongba adu bu thaurangbi masung adu magi aningbu karino
ꯑꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯛꯇ ꯈꯛꯇꯪ ꯑꯣꯏꯕ ꯃꯔꯤ ꯑꯃꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯑꯅꯤ ꯅꯠꯇꯅ ꯑꯃꯗ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯄꯨꯟꯁꯤꯟꯕ ꯃꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯁꯤꯕꯅ ꯈꯥꯏꯗꯣꯛꯅꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯁꯦ ꯊꯤꯀꯥ ꯑꯃꯒꯤ ꯀꯣꯟꯇ꯭ꯔꯦꯛꯀꯨꯝꯕ ꯅꯠꯇꯦ ꯅꯪ ꯁꯤꯕꯨꯛ ꯇꯧꯔꯣ ꯁꯤꯕꯨꯛ ꯂꯩꯃꯤꯟꯅꯔꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯩ ꯊꯣꯛꯄ ꯅꯪꯁꯨ ꯅꯠꯇꯦ ꯀꯣꯟꯇ꯭ꯔꯦꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯤꯁꯤꯟꯒꯗꯧꯕ ꯋꯥꯂꯦꯞꯅꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯇꯝꯕꯤꯈꯤꯕꯗꯨ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯏꯂꯣꯟꯒꯤ ꯀꯨꯟꯒ ꯃꯔꯤꯒꯤ ꯄꯗ ꯑꯃꯗꯒꯤꯅ ꯃꯔꯤ ꯐꯥꯎꯕ ꯑꯗꯨꯗꯁꯨ ꯄꯥꯕ ꯃꯇꯝꯗ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯡꯉꯤꯁꯦ ꯀꯥꯏꯅꯧ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯗ ꯍꯥꯏꯔꯤꯗꯣ ꯀꯥꯏꯅꯕ ꯃꯇꯝꯗ ꯇꯧꯒꯗꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯋꯥꯈꯜꯗ ꯊꯝꯃꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯈꯥꯏꯅꯕꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯗꯨ ꯆꯨꯝꯅ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯗꯨꯗꯒꯤꯅꯤ ꯈ꯭ꯔꯤꯁꯇꯅ ꯍꯧꯈꯤꯕꯗꯨ luhongbase isorna karmaina oinanabagidamag thorang tawkhibage semkhibage amasung ohenkhibage haina haiba adu gyan taba matamda khainabagi matangda Krista gi tambiba amasung isorgi wahaigi tambiba amasung isorgi aningbudu maisina khangba ngamani adu ngasig nimisa asida adugi jaga adune ekhona langbise ekhona yengkhibagi matungina ahanba panduptagi hauraga mapan phawda ekhona yengkhibadu karino hariba luhongba si nupa amaga nupi amaga bu isorgi mangda hakchang amada punsinaba punsigi oiba lipuni nupa amana matam hekta nupi amakhtanga luhongbadu oigedobane aduga nupi amana matam hekta nupa amaga ekhona hojik pamina khraba congregational reading de pamina khraba adugumna aduga nupa luhongba natte nupi luhongba natte nupa amaga nupi luhongba natte nupi amaga nupa luhongba natte mamdi isorna adam amasung eve pu sembi khibane isorna adam ga ibungo ga sembi khibane natte isorna eve ga ibe amaga sembi khibane natte right aduna ngasi numit ekhona yengmina ga dobasi verse 10 to 12 adu karino luhongba kainaba asi isorgi aningba natte adu ekhona uba phangise Jisugi Krishna magi sebokna tambi matamta khainaba si isorgi aningba natte amona pase now tambire meangi mamangda change imung manungda yumda change verse 10 seboksing hange marne seboksing napsu ningsing bar mamangda shamai ga hilil ga aniga gi marakta leiba tambiba do shamai yamda conservative oiba Deuteronomy 24 da yauba pamda balamsa hain haibado maru oina lanabagi pawudane hilal di kari ame ekta yai nupi chak thongbada chaga ka ki boiba taga di adugi damakta kaina ba kaisu kai de maramde adu pamde right insang thongba itaba chak thongba haita masak thijilakpa kaina ning mongna kaina be adu hilal gi idea ne now adugi jaga the harbe wahang sida amukana luhongba remarriage matang de wahang yaude maramde matamadu de chatnabi amani luhong kaina ra matung da amuhana luhongba se adu Jisu Krishna mafam asida deal tarak matam makogi wahang do kaina bagi matang katang oiba targasu Jisu Krishna mafam asida pirak papakhum masig matung magi sebokna tambiba matam da harakaduse amuna luhongba yaba bagi matang adu sine so seboksingi marakta soidana wakhal da charang namuna karino khoina ngoi khalluisi ga karino prabhuna tambirisi ga right seboksing sina ka verse 10 da la kanda Jisu Krishna da hange asine seboksing na to hom thokpase asine thajaba to hom thokpase khangdaba matamda khangba sarag lesin manataba asonba punsida leiba matamda lotchalaga leiba nataba adu prabhu se kamai togudin prabhu se khangde Bible pawa matamda khangdaba matamda khangba sarag neiba nataba adu o ai khangde prabhu mateng pangbi mateng ni adune hangise and verse 11 amasung 12 Jisu Krishna ki pakum se moina expect abo pakum manate kana gumba and for the matter koi markda si asa to da pakum masudum orambe mamle koi wakal kaina bagi matang da wahang mayam lei right aduna koi se isori waina kari hai hani yang bagi mahutta ay matam da koi thamoi gi hulna hek ching so let's look at it kana gumna ma ki nupi bu khaina raga to pen nupi ama bu lawrabadi mahanga nupi adugi mathakta lana bagi thabak tawribani
aduga nupi amana mahakki mapuroiba khainaraga topa nipa amada mayum palabadi nupi adu nipa lanabani asi ishwargi aningmani maramdi ishwarna khainaba tukuchay malaki pandup ani padatradaro mahakna khainaba tukuchay God hates divorce. That's Malachi chapter 2 verse 16. Jisugi sa mafam sa harbo kudimok sing sa ishwargi aning madu matungin ang aktan. Adugo siya tambira ba kudimok sing sa sebok sing adugi apa magi matungin na sunate adugo Pharisee sing adugi aning madu matungin na sunate. Hillel gi tambi bagi matungin na sunate Shammai tambi bagi matungin na sunate. Adugo ishwar na tambi bagi matungin na. Adugo adu kayo no khainaba asi ishwar na pamde. Aduga thajaba oikraba khudingmakna asigi thak ase thamgadawani aduga aikoina verse 10 gi chapter 10 gi verse 1 ding 12 park matamda krishna tambikraba luhongba khainaba amasung amuna luhongba matang tambikraba khudingmak sing ase haibadu aikoi gi damakta awangba thakne adu aikoi gi thakne adubu asomda di kamai toba adu aikoina hotchan gadu angka amat nate adu mafamsida haikraba wahai khudingmak sing amatta tadna thajagadawani thajaba amoina Maramdi, hai ba se Christagi tung in baga Mariam lene. Ayan hai ka badugum na. Adu Christagi tung ilibado karagi dama tuma ako ki Prabhu amasung ningthau ay bagi maram lene. Ningthau amagi hai ba in ba se manai singi tawpam thokpa mane. Ay koi Christagi manai ay ba taragadi. Ay koi Christa ningthau gi yathang amasung magi tambi ba adu taba thajaba. Tebang ba amna hai ning bai ba oigi oisano. Aduga chanabi na hai ning bai ba oigi oisano. Ishorna luhongba khainaba amasung amukana luhongba sigi madang tambi ba se ay koi gi Prabhu na ay koi da tambi ba sigi matung ina ay koi na thajagadu bane amasung asi ay koi gi thak oigadu bane. Reservation amata laitana. Meaning reservation. Wakalon hoy hoy chume de adu wakalon de adu bu kaino adu reservation amata laita adu wakana verse 11 pa boy bataga di karigam nupa mana nupi je khainaraga amuna luhong boy bataga di nupa aduna pap torido magi ishorgi magi to khatanate adu magi nupi gi mafam da sune now krishna sida haibu wa haise matam du dai mi sing na khanna ba amsum thajana bo hai manate matam du da nupi sing da hantana yengbagi chang adu ki mata yamna yame aduna nupa na nupi khaina bo oiba taragadi nupi du gi mayok ta lanabagi pap ta hana nupa kanam thana kisu khande adu bu nupi amana magi nupa khaina bo oiba taragadi magi nupa gi mayok ta lanaba ta hana he khalle adu mo khogi thajana ba makhne adu Jesu Christ na mafam asida tawrise karino nupa amsung nupi ani mak to thak mana lone mak pukhalapane this is Christianity Jesu Christ na nupa sing aduna tawba pap tu buna yam yang thok na thamaga aduga nupi sing na tawba pap tu buna lumna lahom natte nupa na chap mana ba pap tu tawba matamda nupi na phangiba ming adumak loina mak phangi kari pap ne kanagi mayokta magi nupi gi mayokta aduna mafam asida Jesu Christ na mayek sing na ta isasne khaina boy ba taragadi karam makal gi khaina ba aran ba amasung Bible ne yad ba maong gi khaina ba khuding mak adu khaina raga amunga luhong boy ba taragadi adu do lana ba gi pap ne isora khatang do pap ne te andu bu mi adu dasu niyom chumdana lana aduga Bible gi tambi ba gi matung inda ba maong da khainaraga luhongba khudingmak lanaba amasung lanabi singne mi sing haining ba haigera aduga samaj ki yathangna or chatnabi no oining ba oigera man taibang pan ba ishor gi ne luhongba mahaki ne taibang pan ba karmana chatkani mahaki ni matungina luhongba gi mityeng du karmana bhap tagani mahaki matungina Mandi taibang pan ba khudimok sing su wine bigidori ba se mahaki wahi gi mapalane lana bagi pap tauba nupa lanaba nupi lanaba oina Kristana hai
Now, I haki, why did the moon tabo with Targade? Haki, why do no? Lana, Aduga Bible gi matung in the kind of a sing. Again, Ishorgi aningba, Apama luhongba, Kurimosing say, punsi chuppagi. Higher Badu Equina in calling makes an uber punkre, Aduga higher Badu Equina loinama uber pungi. Ariba Walam never singi missing this. Loinama uber pungi. Abraham, Isaac, Jacob, David, loinama. Kaina ba ko uber pang de mahogi punsi singa. Adu achumane, adu oipam topane. Adu ko ni hingli ba tabang pan ba sa pap ne. Pap na thale. Ai khoi pap jele. Aduna pap na mara moiraga. Ibungo mahak na thaurang tokraba khudimak sing asibu. Karigumba matamda Ishwar na mahaki thawjala mo sung nungsibada lan awa khanga da missing adugi da magta khalaga maki yabi ba khralai. Aduga hai the Bible da mafam ani khaktak nei khono mayek sing uba phang. Amukhana mat hai ba yabi ba makal ani do khaina ning ba missing na khaina bagi jaga thina bagi da magta pi ba nate aduga khaina na bagi da magta maram pi ba sunate. Adubu pap na maram oiraga hena kanadaba maongda or niyom chumdaba maongda dharma chendaba maongda awa anang khanggadaba mioi mising adugi maphamda leiba isorgi nungsiba amasung minungsi aduna maram oiraga yahanba jaga ani ni yan hambade harba dokona Jesu Christ gi chingthaki tambiba mathi pandu manga padakuntraga matakuntraga ni thoi adu uba phangani adu hamdo karino mitimi wala na ba mitimi wala na ba Jesu Christ na mathi pandu manga gi padakuntra ma thoi amasung kuntraga ni thoi da tambi matamda kramana tambi kuntram thoi amasung kuntra ni thoi asum na ai gi mahak ki nupi bu khaina ba mahak aduna khaina chepi ge dabani adubu aina na khoi thai sing contrasting adubu aina verse 31 Deuteronomy 24 1-4 verse 31 verse 32 it is the new Moses anoba Moses Jesu Christ adubu aina khoi thai odani lamchat naidabagi maram na natana kanagumbana mahaki nupi khainarabadi nupi adubu nipa lanahanbare. Okay, and another Matthew panduptaragamapan padamapan Matthew 19 verse 9 Matthew 19 verse 9 adawai na khoi hairi lamchat naidabagi maram na natana nipa mana mahaki nupi khainaraga atopa nupi amabu laurabadi mahak nupi lanabane kanagumba khainarabi mahakpu laurabadi mahak nupi lanabane ahanba exceptional case to asini aduga higher case say again I makha tarakpada I hena mai sang dum higher nabagi dam khona gani adugo chelena so hena han higher adugo asi lub hole te ko oh ya asibu oi pita kaina horage sinu pisi oh kaina horage sigi nu pas adu thina bagi dam nate isorgi aning made luhongbagi dam punsi chuppagi oi badani adu higher ba sida krishna higher ba sini kari nupana or nupina luhongbagi mari ama adugi thasana ba musung isorna same kraba mari adu kaihan ba se higher ba luhongbagi walepnabagi wang mada hingba atopa nupiga natraga nupaga mari thamba luhongbagi mari thamba hakchangi mari thamba thajaba yadaba orakpa asine asi amane marandi higher ba adu higher ba pap ne adu higher ba aduna higher ba adu kaya madik sathibino aina high boy batagadi adugi pavaduna maram orakanda isorna kari higher Jesus Christ na verse 9 da isorna tinakraba adu mi kana amatana khaidoktasan adu higher bane adu luhongbagi aning mane adu higher ba pap adugi matik mod pa masung tukuchabana maram oraga isorna thaurang tokroba adu thugaiba ngambagi maong gari mafamda Krishna tabiribas rahamde nupi na nupa lanabagi pap ani supudari Thajabi or thajaba kanagumba mabu thajadaba makoigi mapuroiba natraga nupi aduna thadoklamagi matang abandonment. The second exceptional case is on abandonment. That is 1 Corinthians 7 verse 15. Amba Corinthians pandu taret pada taramanga. Now, high basi pabma the mun pabi
Maramdi, Mahamasida Paul Tamimatam, the high say, Karamano High Boy Batagadi, Tazataba me, Aduna, Tadok to Chakrabadi, Mahanga Chakisan. Thajaba, it's now not it's an itchy adu, Asiguma Pibum, the Apunbagi Makada later. I have the luhongbagi Apunbagi Makada later. Aduna hire me, Aduna, Luhongbada Kaisukai later. Karigumba, Thazadaba, Nupan and Nupiduna, Thazaba, Nupan and Nupidu with Tado on Boboy Targadi. Now, can I see the Tado is a Thazaba Midunate, Thazaba Miduna Nate, Thazadaba Midunani. Abandonment. Go. I go high basically manung the abuse with me. I consider abuse to be under this abandonment. Mamdi, I see in the case, the 1 Corinthians 7, the people cases in it. Now, Nupang PM go short housing among the Luhonge, and then somehow we sort get a walk up the Anidim Amma can be Pange, can be Pang Matamda, Amma than a Tazabi have a Christian or I do Amma the Christian Nate. I don't know, I as nang Christian or Banina, I get I mean a Bayaro, Maram Sumanadre, Aduna, nang Ibani kindness. I do hark Matamaduda, or get a few Madune. I do Tazabi nothing. Oh, Parapar and Harvin said, not take Christian Amanata with it. Man, the shore yanning badudi, Luhongbo, Kuding Maxing, Adubu, Isona Pinibiba, Pangal, Kuding Maxing, Loxing, Kuding Maxing, Amasung, Maram, Kuding Maxing, the season Nak Baduni, Kaina than a Bohona, Amasung, Kaina than a Bohonaba, Adu, Isona Mahaki, missing the Paman, Maram the standard to verse 9, Isona Tinsin Nakrab, Adu Mikana, Amatana Kaidokas, right? So Adu open a Maram Oiraga. Oh, Kainere, or Nang Tazabia, the Autopon Piggle, Minime, Cholo to Engaside, or Autopon Power to Engaside, Nate, Adu Amatanate. And the higher Mahoney. I'm the current happen to Red Patramanga, Matiput Mangapa, the Kuntrama, the good trying to him soon Tramapan, Mapan, Asi Kakang Natana, Ate Zaga Amatada. Kind of a Gimaram on a Peter. Karin mo kind of a toy say. And the pop number more than a hand hide about the guna. Karin mo kind of a toy, Matimana singing America, Maramdi Luhongo Matan, the Luhongi Mati Manao, Animak Papi sing actini. Nupada supapini, Nupi supapini. I supapini, I Nupi supapini. I do go Luhong Napamatamda. I could give pop sing do Pura Aga. I show you pap purgalai, I can do Pachumagi pap purgalai. I do high pap sing a duna maram oraga, I could message you Maraka Tamoy, Kaina Hanbamatam single, Tamoy Kaihale, Tamoy Sokale, I do Nupans Nupi, the Nungsi from Tokumong, Nungstematam single, Nupinus Nupada, Nungsi from Tokumong, Nungstematam single, Midian Kran, Nuanagitaba, my own Kran, Nuanagitaba, Mamma, Wanga, Mongo Kran, Nuagitaba, Hiram Kudding Maxing. Now, what was the Amagumale? The irony is, we hurt the most to that person that we love the most. That's the irony. Knowing that I high boy but I couldn't quite in Nungsiba, Adu missing you, Adu Doni Hen, I couldn't sokalemi. Tamoy, sokale, Anduga, Ikai Papi. Adu high but the pop, Amasu I could Isaki the can be showing Matic Magi, the Makta Kayato and Wakal Kanman, Tamoy, Adu Akai Bakara, Matchet, Aduna Loni Maktasalaga. Pap Haido Kidaba, Semdo Nakidaba, Chumtona Gidaba, Nakna Kidaba, Hiram Kumus, Matang, Paikalaga, Persecutor Atan Bamaguna Leragan, the Pokayak Madam, kind of as a head token. Adubu, oining oiba targas, oining oiba targas, other visual housing. High river pap as the harpum or river kind of adu. Isorgi Wahine Yaraba pap sing as he later, Haidana, kind of never get them the Maram T boy batargadi, undo Isorganing minute. And we are very manipulative, right? I call when I call Ohening Bodo, Ohen never one ever missing and Nupaga Nupio. I know kind of hard the palm the brain. Amazina kind of they hide Nabagi, the Makto Horan Nabi them go some the Kaka Wangan the Gipis, the Chachagi, Maying the Nine them in the river. I know the am kinding about Adubu, Chin the Halang Bible now, how to put the Yadavina. Atupami Maduna, how to Nupidin or Nupan, how to collect Nabagita Maong Mato, Midying, Naying, Kudding Maxing into the Karigi, kind of a palm now. Oh, man, Tado Manadi Kishwajade, see? How do you now saying? You sure not Kangi?
ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯎꯏ ꯀꯅꯥꯝꯇꯅ ꯎꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯗꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯎꯗꯕ ꯇꯥꯔꯒꯁꯨ ꯏꯁꯣꯔꯅ ꯎꯏ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯝ ꯍꯥꯏꯅ ꯇꯧꯋꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯥꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯁꯦ ꯍꯧꯕ ꯍꯧꯗꯕ ꯅꯠꯇꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯋꯥꯈꯜ ꯂꯩ ꯐꯔꯦ ꯍꯥꯟꯅꯗꯤ ꯉꯥꯏꯔꯒ ꯂꯩꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯄꯥꯝꯃꯕꯅꯤꯅ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯅꯪ ꯑꯗꯨꯒꯤ ꯑꯦꯝꯗꯨꯗ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯈꯜꯂꯤꯕ ꯃꯤ ꯑꯗꯨꯁꯨ ꯀꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯗꯣꯔꯛꯏꯕ ꯃꯤꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯄꯥꯞ ꯇꯧꯋꯦ ꯈꯤꯇꯪ ꯇꯧꯕꯒ ꯈꯤꯇꯪ ꯊꯃꯣꯏ ꯀꯥꯏꯕꯒ ꯈꯥꯏꯅꯔꯁꯤ ꯈꯤꯇꯪ ꯇꯧꯕꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯈꯤꯇꯪ ꯇꯧꯕꯒ ꯑꯩ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯈꯜꯂꯝꯗꯤ ꯆꯠꯂꯒꯦ ꯄꯥꯞꯅꯦ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯄꯥꯄꯤ ꯑꯅꯤꯕꯨ ꯍꯛꯆꯥꯡ ꯑꯃꯗ ꯄꯨꯟꯁꯤꯟꯕꯤꯈꯤꯕ ꯃꯇꯝꯗ ꯄꯥꯞ ꯑꯃꯠꯇ ꯇꯧꯔꯣꯏ ꯃꯣꯏꯅ ꯑꯃꯠꯇ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯁꯦꯝꯗꯣꯛꯅꯕꯗꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯃꯒꯤ ꯋꯥ ꯑꯗꯨꯝ ꯇꯥꯟꯅꯔꯅꯤ ꯑꯩꯅ ꯁꯝꯖꯟꯅꯈ꯭ꯔꯕꯅꯤ나 ꯂꯣꯏꯅꯃꯛ ꯐꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯁꯣꯔꯅ ꯁꯝꯖꯟꯅꯈꯤꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯁꯝꯖꯟꯅꯈ꯭ꯔꯤꯗꯣ ꯃꯔꯝꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯒꯤ ꯃꯄꯥꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯔꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯍꯟꯕ ꯄꯨꯟꯁꯤꯒꯤ ꯃꯔꯤ ꯑꯗꯨ ꯎꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯄꯨꯡ ꯐꯥꯕꯒꯤ ꯃꯔꯝꯅ luhonghꯟꯈꯤꯕ ꯅꯠꯇꯦ ꯀꯣ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇꯗꯤ ꯁꯤ ꯆꯞ ꯆꯥꯏ ꯅꯪꯒꯤꯗꯃꯛ ꯑꯗꯨꯒꯤ ꯀꯝꯄꯦꯇꯤꯕꯤꯂꯤꯇꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯏꯁꯣꯔꯅ luhonghꯟꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯔꯝꯗꯤ ꯅꯨꯄꯥꯁꯨ ꯁꯣꯜꯂꯤ ꯅꯨꯄꯤꯁꯨ ꯁꯣꯜꯂꯤ ꯅꯨꯄꯥꯁꯨ ꯄꯥꯄꯤꯅꯤ ꯅꯨꯄꯤꯁꯨ ꯄꯥꯄꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ హిꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯒꯤ ꯑꯌꯥꯕ ꯖꯒꯥ ꯑꯅꯤ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯧꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯊꯣꯛꯄꯁꯤꯡꯁꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯎꯔꯝꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯈꯥꯏꯅꯕ ꯑꯃꯁꯨꯡ ꯑꯃꯨꯛ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯊꯥꯡꯒꯗꯧꯕ ꯂꯧꯒꯗꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯊꯥꯖꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯑꯗꯨꯒ ꯕꯥꯏꯕꯜꯗ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ and the more I talk about ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯃꯄꯥꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯥꯁꯇꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯦꯟꯅ ꯊꯥꯖꯕ ꯍꯦꯟꯅ ꯍꯦꯜꯂꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯇꯩ ꯃꯅꯥꯎꯒꯤ ꯗꯤꯛꯁꯅꯔꯤꯗ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯎꯔꯣꯏꯗꯕ ꯋꯥꯍꯩ ꯑꯃꯅꯤ ꯀꯥꯏꯅꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯞꯁꯟ ꯑꯃꯒꯨꯝꯕ ꯅꯠꯇꯦ ꯑꯣꯞꯁꯟ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯒ ꯊꯃꯣꯏ ꯈꯔ ꯀꯥꯏꯕꯒ ꯀꯥꯏꯅꯔꯅꯤ ꯑꯗꯨꯒꯤ ꯖꯒꯥꯗꯨꯗ ꯆꯠꯄꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯧꯕ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯗꯧꯒꯅꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯎꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯕꯗ ꯈꯥꯡꯉꯩꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯂꯨꯝꯕꯒ ꯂꯣꯏꯅꯅ ꯐꯔꯦ ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯒꯤ ꯈꯥꯏꯅꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯗꯤ ꯑꯩ ꯄꯨꯡꯌꯥꯡ ꯌꯥꯡꯒꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯅꯠꯇꯅ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕ ꯃꯔꯤꯅꯤ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯂꯣꯏꯅꯤ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ ꯅꯍꯥꯛꯅ ꯄꯤꯅꯕꯤꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯄ꯭ꯔꯚꯨ ꯑꯩꯒꯤ ꯄꯥꯞ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯈꯥꯏꯗꯣꯛꯄ ꯑꯩ ꯄꯥꯝꯗꯦ ꯆꯥꯟꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯍꯣꯡꯒꯗꯕ ꯖꯒꯥꯁꯤꯡꯗꯨ ꯇꯥꯛꯄꯤꯌꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯃꯄꯥꯜꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕꯤꯌꯨ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒꯤ ꯄ꯭ꯔꯥꯊꯅꯥꯗꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯅ ꯇꯧꯒꯗꯕ ꯄ꯭ꯔꯥꯊꯅꯥꯅꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄꯅꯤꯅ ꯑꯩ ꯀꯥꯏꯅꯒꯅꯤ ꯑꯗꯨ ꯊꯥꯖꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ ꯊꯥꯗꯣꯛꯑꯝꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯊꯤꯅ ꯇꯧꯕꯒꯤ ꯃꯔꯝꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯥꯏꯅꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕꯗꯨ ꯊꯥꯖꯕ ꯑꯃꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯑꯃ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕు ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇ ꯇꯥꯏꯁꯤꯟꯅꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯏꯁꯤꯟꯅꯕꯤꯈꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇꯒ ꯃꯍꯥꯛꯀꯤ ꯁꯤꯡꯅꯨꯄꯥꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯅꯤꯡꯊꯤꯖꯕ ꯃꯔꯤ ꯑꯗꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯁꯔꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯒꯤ ꯂꯧꯁꯤꯡꯗꯨ ꯎꯠꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯄꯤ ꯑꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯀꯟꯕꯤꯈ꯭ꯔꯕ ꯉꯥꯛꯄꯤꯈ꯭ꯔꯕ ꯀꯣꯛꯄꯤꯈ꯭ꯔꯕ ꯑꯃꯁꯨꯡ ꯁꯪꯗꯥꯏꯅꯕꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯏꯚꯟ ꯕꯥꯏꯕꯜꯅ ꯌꯥꯏ ꯍꯥꯏꯅ ꯄꯤꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯐꯥꯎꯕ ꯊꯥꯖꯕ ꯑꯣꯏꯈ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯛꯅꯕꯒꯤ ꯑꯃꯁꯨꯡ ꯁꯪꯗꯥꯏꯅꯕꯤꯕꯒꯤ ꯃꯐꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯩ
Maram di aikoi ning lebi shore se aikoi gi pap singbu kopi ba amasung aikoi bu sangana bi shore ne. Pap aseng mani pap na wahal pap na hato pap na laitapam khangande pap na ikai benang halle pap na thamoi thugai pap na ningba kahale pap na bandi magun hapsalaga thame adubu thaja bichile now sing adubu thaja bichile now sing aikoi na su aduga chap manaba pap adu aikoi bu sembi bi shore gi mayok to tawkhra mi sing ngakne ko aikoi gi leisemba mapu adubu thaja bayana tungin ba mi sing ama aikoi oiramde even thaja ba oikhra matung sida so aikoi mangon thamam to kum ma o chang gi oiba thaja ba thamde aikoi na mangon da lege do thaja ba du gi mahot aikoi gi losing da pangal da gyan da thaja ba thama kan da paisa da asa thamba gi matung ina aikoi gi thamoi da lai muti mayam adu ari bolam da yang poi ba ta gadi lai muti lat pa khuding mak sing adu isona lana ba ma ga chang amam da hai poi ba ta gadi aikoi mahak gi macha sing oi ba ta ga hojik phau ba aikoi lana ba gi pap tori ba mi sing ne adubu isona krista gi mapal na aikoi bu kopi asup yam na chawo kopi bu phangkhra ba aikoi na aikoi thamoi ayau na kaihen ba adu gi da makta khaine ra je tok na jain hai poi ba ta gadi maru chuna na ha krista gi thojala masunga pa ba wa pau adu he na khangba ai ha ki pa mane ai ha ki da mak hai poi ba ta gadi isor na gi da mak da pina bi ra ba ai ha ki nupi isor gi pangal da oining bo ba ta su thoning ma thok bo ba ta su ai ha isor gi mang da ai ha ma pu khaina ma punsi ngamon maramdi aingonda aina phangpham thoktoba thojal mayam ama Christian upi ai hak na siba phangbada matik charba pap mayam hak na kokpiri mahak mangonda ai hak pu thadok na bagida makta maram mayam pibadi ai atu mahak ni pu thadok piroi you see gospel changes everything. Gospel changes even how we look at divorce. Jesus changes everything. Now, Bible na I have mani ko the udkre. Ade bung ya the maram mayam le maram cursing le. There are wrong reasons to get divorced, or there are wrong reasons to get divorced and remarried. Number one, kay ni ha ba angang phangdre duna kaina rasi na thok hena khang na se thoi angang phangdre aduna kaina rasi or kana ko khara gi da magde o ai nupa pa man nupa su phang phang nupi nga ta poi aduna kaina rasi or nupi pa man nupa nga ta poi nupi an ta poi kaina rasi or kamu khara gi da magde awun pot pek de be maram na kamu khara gi awun pot khara wa na pek be maram na kamu khara gi da magde na nupa nupi gi oiba mate manao gi mari da pelak ta bana maram morakanda hena pamak padna maram morakanda na hak na ai bu pehan mangnam de adun ai atopa da chatle and then thabak tat khrabani na paisa phang khrabani na nang go yengon pi banga mane hojik tin paisa ju bangre kainu nang imung de toy je kindness or sakti bi maram kaina ro phajir lai saring wai de phajabani o pakhang ngoi nang adu ki matik phajagi bane ai nang ai marup sing mang nang puthok pai kai kindness Bible na yai haina hai khra maram ani du nattaba maram khuding mak ki damak ta kaina ba aduga kaina ra matung da apam ba nupi ma loroga luhongba khuding mak sing adu lana ba gi thabak ne lana bi ne aduga lana ba ne aduga mathabak to nupa or nupi sing adu maram ni kari gi damak na maram ani du nattana atai amma hekta gi maram gi damak ta kaina ba khuding mak sing da Jesus Christ na lana ba ne haina hai aduga hai riba adu 2025 dasu aduga 3025 dasu ahong ba matalai roi adu thaja bisila na sing
Ibungo mahagna, nupa oikraba kudimakta, nupi oikraba kudimakta yum palaba matam aduda, luhongbagi maridu ngak naba sen naba thamnaba gidamakta yathang pibi, aduga haibadu Jesu Christ na mayek sina tambi kraba mane, ibungo isor na kaina kraba, isor na punsin kraba, tinna kraba adu mi kana amatana khaidokta suno. Aduga haibadu thajaba kudimaki mapamda, achauba awang ba standard ne. I have a few applications. Ako ipun sini hingan na bagaimana? Aha, mati mana using? Yung pala ba sing? Ang high ba sing? I had. Ay kita magkasya. Kulo na magkita. Yung pala ba sing? Yan ha mati. Nungay na ba amasung sound na ba lak matamda? High riba adu nang ngamhanda na, asaw na numitahan na, sangday na ba tuloy? Sangday na ba tuloy? Adug luhongbagi matay manawgi punsida thengnarakpa saunabasing amasung conflicts in kuding magsing aduda ay di suklan lande matana landani adugi wakal da sungan kanbigani hana mandi ay lande hana kan moy bada nupa da su ay lande hana nupi da su ay lande hana lal jga no adu itagade khanai di moy ni ne eh khanai di nupa da nupi da ne amana su ay lande hana hay boy bada agade kanano lal adu itagade mayai gi mi right satan adura nate sila sing ay koy papi ni adu ni han ham asoy ba har ko matam da nate adu de han hobi kana tambi yo hana nupa har ko bida nupi du na munna tabi nupi du har ko bida nupi du na tabi munna adu si kandi thok liba samasya adu da hirama man tragama da aina soidana thokan ba jaga ma leram gani adu gi hana wakal kan hobi ani subadati karigumba lanbadu kanano haina mayek sengbu oiba taragadi ngakpiyo haibada tapthari gana nupa agera nupi agera nupa ay nupa jing kino kadubai nonjadu no nupa ji nupa ne nupa thokte ba thabang nabi thapok to ate lanbadu asoibadu urakanda ai soke bu ngakpiyo haiba ngamdaba nupa do nupa thokku nupa nate adu isorgi wahi matungina haiba nupa or isorgi wahi matungina haiba nupi di kai no asengba papa amasung asoibadu mayek sengna uba oiba taragadi kopi haiba yam thugani soigra haiba yam thugani ahum subade kopi yo hairak pa matamda ai makha ta na saurudi ai saugse mapung pharoi kana amung khana usiloi amung khana torde kamai tobigana kopi yo haina hairak oiba taragadi thuna kopi be quick to forgive one another karigamo asi lonamak tawgudi se maramdi Jesus Christ gi tungin ba thajaba khudingmak na punsi gi oiba lipun adu da thajaba yana legani aduga hai punsi gi amato oiba lipun do seng thamna gi mak loina mak hona gani sunglan lam thaba matamda luhongba do kanana gi mak la le haina hai mathau ta ba lei nupa sing nupi sing adu tawbiu uchuk tawna yunga kan lebina ai suglan lan de ai ngonda la le ai jaga do ne natte ai tawga le de no ai khoi gi punsi da khwain de gi mathau ta ba se isor gi matik mangal ne matai manau gi punsi de hingmina ba matam da ningthi jahan ga dui se maru ne nupa or nupi da natte de isor ne Christ ne adu Christ amusung isor ningthi se matam da matai manau da ningthi jar kani ai kayam payan utpadu natte luhong kraba matai manau oi kraba chila na sing ai khoi gi tendam se Christ kayam pai maha kayam nungsi hai bano maha ki thaujal kya ga matik yam no adu utpadu ne aduna amaga mag sangana ba thu boy bi kokpi na bagi mag nisa ba thu boy bi aduga kokna ba thu boy bi aduga matai manau oi kraba sing wakal de ingit ta khangna bai punsi adu da thaja bi ganu adu wa oina ngang bi isona ma ganing ba khudi mag sing lo pare ne moi sembi ne kanbir ne moi khangbam di thoina na har kan bible jam da pibi ram jana kala je khoi tamak ta ai ma ganing ba kham gadra khangam moi nai khoi right asuk yam no chaw khoi isoduna ma gi aning ba do ai khoi da upi boy ba tar ga di ai aning ba di kuina lemina khangbam thoi na ingit ta khangna ga do na ne khalli ba nupa or nupi karino ai khoi isor da gi hena chaw bra are we god father are we god mother nande
โอ้ยทบไปอย่างแต่ว่า expectation อันนั้นคนตัวบิ๊กนั่นตัวมันไอ้หางหายกันโอ้อามุหายไปตัวโอ้ยนี่ก็สุขันดีเนาะอันนี้หายไปมาทุกตาไปสิ่งหลักเลยโอ้มาทุกตาไปโอ้ยเปิดตาอะไรกันดียังไทยเลยหายเลยมาทุกตาอะไรกันนี่ยิสุกริสต์นึกเลยให้มากิเสบกสุงเด้อแกระกบไปตัวนี้ประมาณเตะหลักฮะhundra taret hundra do hundra ka taret lak it is 70 times 7 aswan ba mate bnaw ki marakta aswan ba madum lakani mai nu panen phaba jaga mai nu pi hen phaba jaga legani au de phaba jaga do phachena nang ni ka doriba khudom bi thin bi thak to bi chan bi na khangbi kaw gum se ai khoina phariba jaga sing adu isori thoja gi mapana ni isori thoja an da boi ba ta ga ai hak na phariba jaga do ai gi nu pi no ram ba su ai gi nu pa no ram ba su ai so aduna ai na phaba jaga do da nu pa do da ma gi asori dum utna hon na ba ai na phaba jaga do ai nu pi do asori dum thin na ba hon na ba saujan na ba hon na ba marai to na ba hon na ba dum oi ba ta ga di adu christ gi seboki saktam nate punsi nate adu thajaba matai manaw ma gi punsi nate adu isorgi aningba natte ego mga subati krista hamasung maki apaba wapau adu mate manaw oiba punsi adu gi maya gi tangbal laholo ihul nataba aning manataba isa sagi aningba pambo nataba adu krista hamasung maki apaba wapau maram di apaba wapau hamasung krista adu aikoi uwi adu kaino krista gi ningpi zaba krista gi phazaba krista gi matik chaba krista gi asengba krista gi dharma chenba krista gi achumba adu aikoi gi matik chadaba aikoi gi pap aikoi gi norok phangba matik chaba matam sing matang sing wangang sing sangang sing matik chadaba khuding mak sing mangon da lanaba gi tabak tawkiba gi pap khuding mak sing adu khuding mak ki makte krista amasung isor gi kokpiba amasung thauja karigi tamak tu nupa adu ma ki nupi matam chup matam nungsiba golena kokpi ke dogi maram di hai ba thajaba nupa adu kristana isona kristana norok ta langthabagi mahol pudi mahapu kandibagi maram na karigi tamak tu nupi nes ma ki nupa kokpi ke dogi maram di kristana norok ta chalam gado ba nupi adubu kanbira ga masana pa kristu ka thokpagi mapana adu kristna ma ki tamak sibira gi hingetpagi mapana thajabagi mapana maha ki macha ohenba bagi maram na kayam yam pap isona ko ki tamak kokpi kre tau khraba tawribam sung tar ko de pap khuding ma adu isona tau khraba tawribam sung tar ko de pap khuding ma kokpi bena maram oraga thajaba oi khraba kokpi phangkraba ai khoina ai ki nupi gi tau khraba or ai nupa gi tau khroba tawribam sung tor ko de pap khuding mak sing adu chanbi ba khuding mak sing de kopi ba adu aphaba wa pauna ai khoi de tambi ba achoba parane para katang tambi ba nate adu gi thauja adu phanglaba mi sing nei koi mahamde ai khoi matik cha da ba sing adu ne krishna ma gi marang kai ba thauja upi ba da ai khoi matik cha sing nate adu aikoi matik chaba sing asisu mahakna pangbibagi mapalane adu kokpi amasung ngakpi ba haina haina asoi ba wari sanaro sendok naro adu kari gum matam dadi papti papne pap adu sendok na bugi damak tadi akan ma measures ng lokal mathau jing tawalai ni adu tawbudu tawroi haina haina nate tawgani adu nungsi ba maram de phawa pau de khoin uba du karam matau karam na aseng ba isor na pap chen ba norok to thala ba da matik chara ba papi sing adu bu masana ba jesu christ gi mapala ma ki dharma sen punsi pap sin besing gi mafam da sibi ba adu ga makhoi gi achum ba gi damak ta chumhan bi ba gi damak hinget han ba adu bu thaj ba gi mapal karam haina kan bi ba gi haina hai ba du ne adu ga hai ba du hanjan na ningsing bi hanjan na wakhal to bi taruk su ba de luhong ba numita mai ga onsinaraga pastor na haraga mai ga onsinaraga thamoi khuding mak tagi mitlu pirang thumba galena wasa khiba wasa pudan ningsing de kari hai ke da ai hak na hak pu board nupa dun nupi maming palaga nupi nupa gi maming palaga ai hak ki punsi gi taloi oina awa badasu nungai badasu hakchang na matam dasu kanba matam dasu lai matam dasu ina kunba matam dasu mapung phab matam dasu phad matam dasu paisa pai matam dasu lai matam dasu sibana khaidok triba phawa ai hak na nahak pu ai hak ki punsi gi taloi oina lausalabane remember that tatana
aduga tarit chubadi mate mana oikrusing luhongbasing se ai khoi gi damak nate nupi duna mage pam phangna ba nupa duna mage pam phangna ba nate isori mate mangal gi damak tane khainaba ga isori mate mangal ga karam badan thajaba mate mana lep kane isori mate mangal da maramde luhongbadu ibong ma kening mane adu thajaba singi marakta khainabagi awa anna sina chaitheng sina yeiro haninga amata leite adu aina hoji hage de mamang high crowd kharsing adum manarakpa jaga sing overlap the jaga sing yawgan adu ai hak munna taba pa maramde ai hang hanjan haibaki maramde I'm doing this very intentionally because we are very soon to kick off what we don't like aikoina pamda bathabok sing amusu aikoina pamda sing thuna kaukthokhiba langthokhiba aikoi ya pamane aikoi seasonara kan season be seasonara kan langthokbagi hainabi yamna haireba mi sing aikoi we are very prone to use and throw policy that's why I'm repeating this over and over again karigumba nupa mate me nupa amsung nupi ani adu khainabagi torban lepak matamda karina tawdis and it happens and it can happen to any of us kaidone yana hamdati isori mati mangal yang naga luhongba du kanana bagi damakta pangal khudingmak lausing khudingmak tawba yaba thabak khudingmak loina ma khonraga luhongba gi amatta oibada ngao aduga isorgi mang da hai kraba wasakpa waleppa amasung isorna luhongba adudagi ohaningba khudimok sing du khangba galona haiba mari du sengna thamnaba hona persevere to keep it holy before the Lord persevere khaangheibaga aduga do not give up your marriage easily yam try pidok ras ngamroi thau toy se nangi khainabagi che tawna don't give up easily fight if possible until death fight iken khudimo humang mari khudimo sinaraga aduguma matamadu laliba nupa or nupi adu chummi nupa amasu nupi adu na nangon da utpi khraba Kristagi marang kaiba phangpham doctor thausalam sum nungsiba adu papta tariba nupa or nupi adu utlo so Christ's love for you that you have received from him to that person Kristagi nungsiba adu utlo nangonagi mayek sing thadu sing langsing hoi siru basa dam imung manga se hak dum wa dum ai kaya na koi luhongba sing aduda marai sangdana ba or nunganan da sing thok boy ba target of course toy ai koi luhongba yam na phari kay nunganan da pai de koi dictionary da bu yaw de ai ni ma nung se koi muk nung sin ba itai na prithvi se laite man kan boy ba target chinthi ba ma natragana adom animak Jisu Krishna ma ki pangal da sargada bukhat piraga matik mal ga chang onthok piraga taibung pam da matik mina ona ba thabirak pama aduna tabu oi pataragadi soidana sauna lerangani nuainda ba lerangani cha khuthong da insang khuthong da adudagi di angang lobo khulou da adudagi di even tumba matam da chu onthok na na kho khreda na laita bana te loina maglai khara iruzo dagi di manam do yadre aman natraga ama loina mak sauna bagi manam di adum laigani ai aduna kodi songsao sauna se de are chin thibi ganu oida bangang bi ganu yamna dharma chenba sabi ganu mayang yang da kari noi khoi utna bo honari se kari noi khoi ut ka du se khoi yam pharan ulaga kari no adu dai khoi lai se yum palabam mi hoi se kari no apha sasin ba dharma chenba saba aduga pap tawdaba saba singi mafam da adu tawu matam da ai khoi di ta ise isori thausal magi ngakpi magi chumphokpi magi semdokpi ba aduga krista gi saktam do onthokpi punsi adu dagi kaktat pane ko adagi mapbe taseng ai nupiga nungan da basi jaga sing or ai nupa sing nungan da jaga sing sidalai ai moteng pangbi now miwa ngang na baga mateng ni baga yam khene
ꯑꯌꯥꯝꯕꯅ ꯃꯇꯦꯡ ꯅꯤꯕꯁꯤ ꯃꯤ ꯋꯥ ꯉꯥꯡꯅꯔꯕꯗ ꯍꯦꯛ ꯍꯦꯛ ꯇꯥꯈꯠꯂꯛꯑꯦ ꯅꯨꯄꯤꯗꯨꯁꯨ ꯀꯩꯗꯧ ꯃꯥꯏ ꯅꯨꯄꯥ ꯐꯠꯇꯕ ꯉꯥꯛꯇ ꯃꯥꯅ ꯁꯨꯡꯂꯥꯟ ꯂꯥꯟꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯅꯨꯄꯥꯅꯁꯨ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯗꯤ ꯁꯨꯡꯂꯥꯟ ꯂꯥꯟꯗ꯭ꯔꯕ ꯃꯥꯏ ꯅꯨꯄꯤꯅꯗ ꯂꯥꯜꯂ ꯚꯥꯏ ꯅꯪ ꯈꯪꯅꯗꯣꯏꯅꯤ ꯃꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯂꯨꯍꯣꯡꯉꯛꯄꯗꯩ ꯑꯩꯗꯅ ꯀꯣꯛꯄꯤꯕꯅꯦ ꯑꯩꯗꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯕꯅꯤ ꯑꯩꯗꯅ ꯐꯣꯔꯒꯤꯞ ꯃꯤ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯁꯨꯡꯋꯥꯏ ꯍꯥꯏꯔꯛꯇꯦ ꯈꯟꯅꯣꯟꯅꯔꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯉꯛꯀꯟꯕ ꯍꯦꯜꯂꯦ ꯑꯗꯨꯃꯛ ꯍꯦꯛꯇ ꯋꯥꯔꯤ ꯇꯝꯃ ꯅꯨꯄꯤꯅꯁꯨ ꯑꯩ ꯚꯥꯞ ꯌꯥꯝ ꯇꯥꯔꯕꯅꯦ ꯑꯩ ꯍꯥꯟꯗꯧꯅ ꯑꯣꯏꯗ꯭ꯔꯕꯅꯦ ꯑꯩ ꯏꯁꯣꯔꯒꯤ ꯊꯧꯗꯥꯡ ꯍꯣꯡꯉꯦ ꯑꯗꯨ ꯑꯩ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯍꯦꯛꯇ ꯃꯥꯅ ꯑꯔꯥꯟꯕ ꯑꯃꯇ ꯂꯩꯇꯕ ꯃꯥꯒꯤ ꯅꯨꯄꯥ ꯂꯣꯏꯅꯃꯛ ꯂꯥꯜꯂꯒ ꯑꯗꯨ ꯃꯤ ꯋꯥ ꯉꯥꯡꯅꯕꯅꯦ ꯑꯗꯨ ꯃꯇꯦꯡ ꯅꯤꯕ ꯅꯠꯇꯦ ꯑꯗꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯛꯇꯝ ꯑꯣꯟꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡ ꯅꯠꯇꯦ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯧꯔꯒ ꯀꯔꯝꯍꯥꯏꯅ ꯍꯦꯟꯅ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤꯗꯒꯤꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯑꯁꯣꯏꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯀꯔꯝꯍꯥꯏꯅ ꯈ꯭ꯔꯤꯁꯇ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯍꯤꯡꯒꯅꯤ ꯃꯇꯦꯡ ꯋꯥꯔꯤ ꯁꯥꯕꯤ ꯊꯥꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯨꯡ ꯃꯁꯛꯒꯤ ꯃꯔꯛꯇ ꯏꯃꯨꯡ ꯃꯁꯛꯒꯤ ꯃꯔꯛꯇ ꯑꯦꯛꯁꯦꯞꯁꯅꯦꯜ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯍꯥ ꯅꯨꯄꯥ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯨꯝ ꯄꯥꯜꯂꯕ ꯑꯃꯅ ꯅꯍꯥ ꯑꯃ ꯆꯪꯉꯒ ꯏꯁ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯁꯣꯝꯗꯒꯤ ꯅꯨꯄꯤꯁꯨ ꯂꯣꯏꯔꯦ ꯁꯤꯗ ꯑꯋꯥꯔ ꯅꯨꯄꯤ ꯑꯃ ꯆꯠꯂꯒ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯗꯤ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯤꯁꯤꯡꯗꯒꯤꯗꯤ ꯌꯨꯝ ꯄꯥꯟꯕ ꯃꯁꯦꯟ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯃꯇꯦꯡ ꯅꯤꯕꯤꯌꯨ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯨꯒꯤ ꯃꯔꯤꯗꯨ ꯌꯥꯝꯅ ꯐꯠꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯣꯟꯖꯜꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯀꯟꯕ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯃꯁꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯈꯛꯇꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ One of the bravest thing that a struggling couple can do is to say, please help us. ಅದು ಅಸ್ವಂದ ನತ್ತೆ ಅದು ಪಾಂಗಲ್ನೆ ಖ್ರಿಸ್ತಗ ಮಾನವ ಖ್ರಿಸ್ತಗಿ ಮತ್ತೊಂದು ಪುನ್ಸಿಗಿ ಪಾಂಗಲ್ ನಹಾಸಿಂಗ್ ನಖೋಗಿಸು ಜಗ ಲೈ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡ ꯅꯈꯣꯏꯒꯤꯁꯨ ꯖꯒꯥ ꯂꯩ ꯑꯍꯥꯟꯕꯗꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔ ꯈꯪꯕꯤ ꯏꯁꯣꯔ ꯅꯤꯡꯕꯤ ꯅꯨꯄꯤ ꯊꯤꯌꯨ intentionally kanti hobogolona nahaki imagination nahaki wakhal sagatpa nupi du gi maning de sugyan chen gan adu ishor gi wahai gi matung ina hai khaba nupi adu gi matung in batu chel adu nahaki punsi gi oina ba nupi thiba matam da ishor khangba apba wa pau thajaba ishor bu nungsiba aduga singlupu nungsiba asingbi aduga tandabi aduga thabak subi nupi aduga nupi do tanam sakka phibam gada chintian ganu or minam han ganu maramni karigida makno sak phajaba gudimak arem bane minam bane adubu ishor ki ba nupi adu khaktang thagat phamtoi power kun sama fe thaiba wahai dane now why ding ta oh kanam khalam yes it's reality sak ki damak or figure ki damak yang kana nupi thiba no don't do that for charm is deceitful and beauty is vain but a woman who fears the Lord is to be praised pursue faithfully after such kind of woman now nupi sing yum panjab nupi sing nahak na sabu isor ning ba nupa ama gi damak ta thorang to nupa ama ko jalaga karam nupa sing da michi gi tel tapsan ba yai adu aingon da proposal lok pe du man chapi gano no lukna name na isori wahai na nupi ama gi oifam thokdo karino aduga nupa ama oifam thokdo karino phajna yengbai ma pan na thajabagolun na al hak na sabu thorang to aduga thorang to matam da tande mande gumna oibi gano adubu kanthi hobagolona na isor thajabi aduga nahak nasabu thawai da hakchang da amasung wakhal da adu isor thorang to biba isorning ba nupa adu gi damak thorang tauna ibung mawna thajaba galona na ngai biyo haku adu nahak na nupa amada yeng matam da or no like proposal sing adu da lakpa matam da nahak na nupa da yeng ga dorise nahak sor khangbra apa wa pau thajabra bible khangbra isor nungsibra isor gi mi nungsibra adugum hak thabak suba noma kan benu pa oibra haribsing is soil yengo
masana kariba church phawba singlu bu thawoina thogol to du nupa amatada yum bangano aduguma nupa sing nungsinabagi wakal bago thamgano singlu ki bible study hoigera prayer meeting hoigera attend to du nupa sing maning chengano aduga atanba daita pudaba aduga mathang manaw na discipline na punsi hingdaba nupa dagidi chelo nanak tabuk lakan gano aduga apang nupa singida magta masak phajai adagi body yamna phajai aibu nungsibi adu de da minam hangana maramdi apang nupa na matam chupa da ishwar gi mai thian gani aduga masa gi imung manghan gani nupa na su nupi da thirak madamna hang thadoi punsi kamai tare pranai punsi kamai tare nag sing to nangi punsi kamai tare nupi na nupa da nangi thadoi punsi kamai tare haji punsi kamai tare sing to nagi thawol to boi punsi kamai tare adagi wang khuding mak sing da karam nupa na yamna mai ek sengene adu khuding mak sing adu da yamna scrutiny to da oh ai bu nungsibi ai bu thaujanbi ai na bu hadi yani kam adu apang bagi wakalone adudagi lapna chenbi nupa sing amasung nupi sing duga arobade ai gona ngasi nainari se kaina bai matang ne aduna yum pan tribana ha sing ai asina koi da ha sege kaina ba mayam na koi ne uram be ai aduga mate mana khana ba mayam uram be ai adu oire ha duna luhong babu hanthana yeng ba tobi gano aduga kaina gani haina ki bagi maram na luhong oi gi hai bagi wakal chu lep kano adu kai ke jamane hai bo ta ai sorok thuning de garin thom ne hai ba jamane or ai gari thoning de accident thokani adu na ai gari no thojur hai ba jamane am di luhong ba se ikai khum na mathematic cha hani sorry wa haina ibri apnu tarang de patam rai the make sing hai karuma nahazing na khoi gi marak ta isorna single oi bagi yum panda bagi khudol pibi oi ba targadi hai makau bi de thajaba glena harauna penthok ba glena adu de lepo adubu nakhoi da ibungo mahangna luhong bagi apama pibiba oiba taragade hai kre han bani du chamane isor khangba isor nungsiba abwa pau khangba bible khangba isor mi sing nungsiba sung singlupu nungsiba nupa amasung nupi adu khaktang bu thi adu khaktang bu ngaijo adu karigum na khoine phangaba adu gum nupa ama or nupi ama matam manghan genu matamahan oh koi chahi tare nungsinarap pani akoi chahi nipan nungsinarap pani just waste of time matamahan gano thuna luhongo isor da thajo aduga isor gi thojal da mahai yamna yalo maroi manau yamna tabo angang mayam po isor na pibiri adu isor gani mane kaina ba thamon kaina ne kaina ba isor gani manate musung pap ne adu bhangbe karigum kaina boy bata adugi pap to chon copy roidra asa alai bra kaina ba missing da hoi asa alai man di isor na copy bangam da ba masung christ ina cham thopi bangam da pap amata laite mangon da pukning hongduna halap me pum khudima ki pap khudima sing christ na cham thopi bangam me cham thopi sengdok pi gane christ gi ina sengdok bangam da pap amata laite aduga christ gi dharma chen ba khudna lamba phangda ba pap chen mi amata laite aduna akhoi marta khaina gi habi wakal khan mi sing lebo iba tar gi na hang pung hum krista lak matam na habu copy gani even akhoi marta hoji babu talk tree sorry thojana tholak matam da su even kaina raba matam adu da su amu gana halak pa musung asa krista da marang kanele maram di krista na khoi copy kra krista na khoi cham thok pi kra krista na khoi lotion bi krista na khoi ya bi adu thajaba amoina khoi na to go ma ki sebok amoina akhuna to go tesine ibungo mahanga taisina kraba sem kraba punsi gi oiba wallet na badu thajaba yaba aduga haiba du senga thamba du ibungo mahage pamane sina naw seng isor na ningbagi matungin ba luhongba asida punsi hingbagi mapana isor gi matik manga aikhoi gi iteinaw gi punsi singdagi chakorans maha ki matik manga oense maramdi aikhoi bu luhongan bibase andugi maram gi damaktane aduga impanta bana hasing na khoi bu isor na luhongan birakadari base hai maram adugi damaktane isor gi matik manga pranatos ipa isor nahaki wahai asina tambiraba achumba singase thajahanbi
nahaki wahaina tambiraba sing ase ipa kanba oiba taragasu akhoi punsida achumba awoiba mu oiba taragade khoi kanbi uni homa pinabi nolu khanbi oi khoi po aduga nahak na pamba luhongba adugi damak ta naha sing asina tharang to suba aduga yum pankraba akhoi khudimak sing asina adugi matung na semgat sabado akhoi ko pinabi ande khudimak sing adu naha ki matik manga chawbani proba khoi naha ki matik manga chawhan ba oijaningi akhoi mating pangbi Christ ki mini jergani